Image Powdam Yangi Singo, 100 Ram Lok Several in the Kurumjari. Nasigi, Maru Powda, Lupa Lak, Lissing Marik, Jamri Kumatwi Sang Sava, White Home, Water Supply Scheme, Nasi, Mr. N. Birena, Honu Batungina, Sangakre. Congress Party Mission 2022, Wood Level Consultative Mipam Antokre, Lunina, Vice President Ben Naiduna, Itunian Parameter visit Tokre. Mapung Pau, Lovirasi. Tawal district Wangkem Kendri Manung San Leba, White Pata, Lupa Lak, Lissing Marigat, Jamri Kunmatoi, Sang Sava, Loirba, Water Supply Scheme Nasi, Manipuri Minister, no Tomam Pirena, Hono Matung in a Sangakre. Tawalamari Tawal Yakoi with the Leva, Kul Kayada, Taknavi Sing, Pangan Gadoriba, 18 MLD capacity waiver water supply scheme Asi. RIDF under NABARD loan gi fund makhada MS Keton Infra Private Limited Hyderabad na implementing agency oiduna haukiba sahi lisingani sumna tratu ki August amada gi saba haukibani amadi sahi asigi July thada saba loisinduna asi sangabani nasi sangabagi thoronda PHCD Minister Losel Dikho Wangkem Kendra ki MLA ke Maheshwara PHCD ki Commissioner MS Nidhi Keshalwani, PhD ki Chief Engineer Ice Sunil Amadi, Outer Manipur ki MP Lorho S. Pose Su, Atoy Bitung Lensing Waina Saruyaki. Thromaduda, Sri Minister N. Birena, Pungukibada, Hokiba Sahi, Lissingani Suna Tratuki Agasta, Mamagi Gomena, Hawat Namba, Lupa Koti, this Nipumari Sang Hariba Water Supply Scheme Asi, Nasi Gomena Sina, Telabamatam Sahi, Ani Makai, Asidul Roshin Bangamduna. Miam the Kusinaba Ngambasi, Saktok Sabo Pawi, Concerned Minister Busu Tagatpa Odoki. Laiba, Government Asina Education, Health, Amadi, Water Resourcing the Ahenba, Priority Piduna, Miamgi, Yakanavi the Maktabak Torumkaya, Pakati. Prime Minister na Bharatki, Yumthong Kuding the Lak Ibasahi 2024 power the Yumthong Kuding, Te Water Panganova Pakadiba. Jai Shakti Abhiyan scheme asisu Manipur dasu mai pakna pakat na honari masiga loinana waitho part asi yauna Manipur ki part mari sengduk na ba thorang laire waitho part asigi oina lupa crore kundagi kunma fawa haptuna athuma tamda sengdukpa haurgani myam nusu part asi kannaba punna hona minisi haike prajagi yakhanabgi namak laiba government asina Low Yava Todang Logani, Miamasu, Mateng Pangu, Hansu, Simson Haike. Karol Ninkamuri Sangba Sai Ani Makai Ahum the Loy Bangambaisi, a chip of West Gemena. Karibu Tabak Amatomata. I have a Mahan Hanzilurbo. I did in a heck Lurba, or I did in a heck Hanguraba. I will have a good scroll you a royal. I don't know all the time. I Honorable Minister Singh, the Honorable MLA Singh, I want to solve your money. Sounding no one. By the way, in the larger interest of the peoples, I don't care. Prajagi Tabak, Prajagi, Panabato, the Moiga, Sound of Bangan, the Naki one, even Manungi. But importance the Prajanunga and Badunia. Primary Health Center Moreda, Ministry of Social Justice and Empowerment, Government of India ki Miyeng Makhada, Tengpal District ki Oina, Unique Disability ID, Panganabagi Program among Nasi, Haudokre, Nasi, Haudopagi Thoramda, CMO Tengpal, Dr. Laltari Mar, District Social Welfare Officer Tengpal W. Kamapati Devi, MO Inchas PSC More, Dr. Santi Kumar, State Nodal Officer Udit, Social Welfare Department, Mr. L. Dhaneshwar Singh na Maru Bamyoy Singh Oiduna Paktoke. Tronga Mari Lenana State Nodal Officer Udit Social Welfare Department L. Dhaneshwar Honokibada. Program si Paktok Pagi Maru Ebadi Hana Disabled Certificate
पीरिबा स्टेट अमगा मानदबना मणिपुर पाइनो सर्टिफिकेट असी मपान चटप मतमदा कानबसिंग लौनब होनबदा सर्टिफिकेट अदु खंगबिदबा लोइनना सबसाबा इंडिया गवर्नमेंट ना डिसेबिलिटी की स्कीम सेम मतमदा सबसाबा डिसेबल मसिंग खंगबा ngamdabadu khangba ngamnanaba gi paikhatlakpa khongthang amani ngasi hodokpa numit ta ahan oirbi lakia begam kobi ama udit phanganba ngamkhre Bharat ahan moina mission 2022 gi Vidhan Sabha mikhal mai pakba booth level consultative mipham pangthokre Pungyar Assembly Constituency gi nomgyoiba Congress Workers Booth level consultative meeting adu Pungyar Block Congress Committee na sinduna Mantri Pukrida ngasi pangthokki thorongda saruk yakiba Manipur Pradesh Congress Committee ki President Gaikhangam na hai Congress ki oiba mifam si sarkar sina kari thorang paikhati kari de soiri haidu nainaba amadi Congress Party asi hena mapangal kalhanaba secularism puraktuna lamdap si chakot pa samajama oinaba mifam si grassroots level dagi hona sinmani haike From to the AICC Secretary Victor Kaising, Vice President Singh, M. Oken, S. Chauba, T. Mangibabu, Party ki Secretary Singh, Amadi Karmi ke Asu Saruyake. Parties, Sakuran Ba, parties of government, Amuka, Hengan Ba, the Matuli, Ba, Haidase, Masi, Matako Lady, Interpanata, Akaro, the Inkasapan Chani. Party kan ba hai se maru wa esse wa thoda lori bi good level le ba leadership workers adoni Amronda Congress Working Committee gi members oiba Manipur Pradesh Congress Committee gi President Gaikham na hai Congress MLA singi marakta gi makhata na BJP da yaw da leite wakham se ngarang Kangla Sangom Sangra Pangthokpa Congress ki booth level interaction program yaw lakpada promising hangba wahangama ki pokumda Gaikhangam na phongrokibani magna makha takhibada media da Congress MLA BJP da yawgani hai basi BJP ki party marakta makhoi masel khanaba matamda Congress da hek tainabani masi laibak thibani tawbiganu lenga ki works amasung power department ta mikhal ki corrupt conduct laingai da niyam lana siamna senthom kaithokre haiduna minister da ki portfolio thokkhraga Inquiry Satring Miamda white paper ama Putokuna Pudokring da Amuk portfolio Hajin Hankin Basi Labuk Tivani Langana Miamda would say Bagi Mahuta Sumba inquiry report to Miam Manga Tambio Haike Sandel Forest Division Sandel Sinduna bamboo cultivation Amasung utilization Nimatanga Nomugi Oiva workshop among us say Indoor Stadium Japo Sandel Pangtokre From to the Chief Conservator of Forest T2 KS Brojendra Singh IFS na to Mithunglen CCF Amasung Conservator of Forest Eastern Circle W Yashkul Singh IFS na Thoromapu Aitin Assam Rifles ki Commandant Colonel Ajit Khatrina Akhanaba Mithunglen OIK Workshop adu pangthokpagi matangda Divisional Forest Officer Sandel Ningkyan Hoi na Nungi Oiba Warul Pongdoki South Asian Bamboo Foundation Guwahati ki CEO Kamesh Salamna Bamboo Propagation and Plantation Amasung Bamboo Utilization Train of the World Haiba Hiramda Aduga Bamboo Artisan Elangbam Ajit Kumar na Bamboo Utilization in Manipur Haiba Hiramda Resource Person Singh Waina Wanganki Friendly Environmental Warriors Few Zirbam Amadi Ziri College Employee Association Ziribam Anina Puna Sindona Ziri College da Usara Kaya Thakre Ngasigi Thorum Aduda K. Sharad Kumar Singh Vice Chairman Manipur Food Industries Corporation Limited Government of Manipur Amadi M. Romeo Singh Advisor Friendly Environmental Warriors Few Ziribamna Atul Mithunglen Amadi Thorumapu OIK Manipur dagi labna atopa state amada lejakhrabarsu maitai ama oina maitai gi sanabi luhong kaihong mana singba thorum singda inat sanabi fijet sakseta Manipur gi nupi singna sinariba phi makal sing rani phi wangkai phi moirang phi na singba si Tripura gi tongan ba district singda leiba maitai nupi singna yamna tangna leiduna sinari Manipur dagi akhang ahi waja singna Lakpiduna Saba Tapi Tambira
natraga Manipur lengakna akhan nabat thorang thosil thorang ama sinbiduna Manipur da lemna tamjana bagi khudong saba sing paghan birwadi Tripura gi maitre sing semlon paghan ba ngamgani khali haina nongthongam kusum singha secretary Sesuria Federation Sesuria Weaving Training Center Agartala na founder play Sesuria hariba mafam ase Agartala dagi kilometer 35 dagi kunrom satlaga awangnom da leiba khungang amani khungang asida maitai yumna nifurom khak Bengali singa yanaduna punna kundaminari ba mafam amani Sesuria hariba kul ase maitai singna Singaram haina kawi mafam masida World Bank ki sethangna Ministry of Donor ki NERLP ki makhada salaiba Sesuria Federation haina khangnaba federation ama kumja lisingani sumna tramari da likhat ke federation asina Sesuria Weaving Training Center asi salaidona lakli Sesuria Federation asisu mafam aduda kundaminari ba Bengali masu maitai punna puminari haina center asigi secretary su oriba miti nupi nongthom bam khusum sinhana hai mahanga makha tarduna center asi mafam aduda kundariba maitai amasung Bengaluru singa punna salai minabani Sesuria Federation asina mafam aduda mapung oina leitalai bana ayamba oiba mafam asigi miyam maru oina nupi singa yen loiba sasan yokpa amadi pisalon sagi training piduna masana masabu thabak pijaduna imung manungi senmilon phagat hanna bahona bani handak tha ahum mari gi mamang dagi hauduna Assam dagi oja ani laktuna design yawba fi makhal sing saba takpi tambiri hojik Sesuria gi maitai nupi mapanna thawa yawna tamli center asida Pisakol taruk leire Tripura gi maitai singna araiba makhal singi fanek khudaina singba ayambana Tripura da sajat duna sinari maitai nupi sing ayambana Pisalon sa tauba law singi thabak khara khara tawduna senthok lambi oinabana ayambani mamal atangba gi phi sing wakhai phi rani phi phige moirang phi saba hainade masigumba makhal gi atangba phi sing asi saba tamingba gi apamadi lei Manipur lenga Manipur da leiba maitai bu nuksi ba civil society organization sing salai gumba lanai lup sing amadi lanai mi singna Tripura da kundariba maitai singi khanbiraga maitai singna luhong kaihongmana singba ba thodok singda sinariba moirang phi wangkhai phi na singba atangba phi makhal sing asi sanabagi training pibiduna Tripura gi maitai sing senthok lambi phagat hanbada mateng pangbi haina su mangna puting singsilakke Jadi aku di meeting di share na baca na pilon itu Manipur dagi oda kamu na training tahu na aku di waktu rani sahabat ini aku di berani itu kita masih sentok lambi itu ini leba mayam itu kita pun na di leba tani pilon jahat dari ama Manipur da haukiba sai lisingani ga sumna trangwa da thokiba ising isau amadi singning khaiba gi thawluk ta awana ta khrawa sandil amadi tenopal gi miam da central government special package oina bibi rakhiba Indira Awas Yojana housing scheme gi final bill aroiba pigi da central Manipur government pithok pidan laire saliba tha sigi aroiba sayol phawda pithok pidrabadi mathang tha September han ba sayol lagi Imphal More lambi National Highway 102 amasung Palen Sandel lambi matam kaktana thingjilagani amadi thingbai khongjang changsilagani haina flood victim demand committee Sandel gi convener BD Bethana phongdorokli flood victim demand committee Sandel sindona ngasi Sandel district ki sapi karong khupida leiba sapi karong community hall da pangthok paumi singa unaba amada BD Bethana Makhata adno hai center gi lengak na special package oina Indira Awas Yojana housing scheme thada birak khibagi manungda ahan bagi oina lupa lising kunthra gi senpham sing beneficiary sing da phangan bi kre aroi oina pigada senpham lupa lising ni phuma hoji phawba pbi dana lai kre mamang sahi lising ani sula try pang October kurum doida Imphal More lambi National Highway 102 amadi Palen Sandel lambi da blockade phawba sathaki Maduda Manipur lenga ki PR
and RD Minister TH Biswajit ka unaduna wari sanarubada Minister na 2018 gi Christmas mamangda aroiba tangkak ki pitokani haibagi thajaba PBK adu laibak thibadi Minister na pikiba thajaba du thabak oina paikhat pikidre sahi asigi February 23 da center gi lengakna ising isauna sok sokanduda awaban nanglaba imung listing amaga chani kunmanga gi damak special package oina piwa Indira Awas Yosna housing scheme gi aroiba tangki pithok pidaba sentham adu pibirakhe sentham sing adu pithok pinaba Deputy Minister Joy Kumar na finance piling ida sentham sing adu kaithokpa yanabagi khudek pibikhe laibak thibadi Manipur da overdraft taba amadi lenga ki Minister Sinoksin tawgani haiba irang leikibaga finance ki portfolio Sinoksin tawkibagi file asi amuk makoktagi handuna process tawre process loiduna chalan kalam daida additional chief secretary masamungna file amuk lausin kre haiduna ngasi pawba miamgi pithok pham thokpa sing phangan bidre awaba takraba miamgi pithok pham thokpa aroiba tangki selpham asi August ki thas manunda pithok bio haiki Pamising unabadura sarok yakiba SP Wangthoi Chairman Steering Committee Flood Victim Demand Committee na phongrok pada Manipura hojik paliba N Birena Lusingba lengak asina sing satse haibun singba scheme kaya ama paikhat piri laibak thiri badi sing gi awaba tarba miyamgi pithokpham thokpa senpham pithok pidana leiba asida miyamda nungaijade maramaduna awaba tarba sing gi senpham asi athuba matamda pithok piu awaba tarba singbu tengwang biu maduna trabadi lambi thingba yauna makhal makha kaya gi khonglek sing sakchilagani haina phondrokhe All Manipur Students Union gi Joint Secretary Organization Moirangthem Pravin gi mieng makhada MSU Kaksing District Committee 2019-21 session gi thau purab sing nauna khankre District Committee asigi thau puraba khankrab sing adudi President da G Sitaljit Vice President da KSS Singlemba Amadi SH Nazir Ahmed General Secretary da M Dayananda SRD Secretary da Salam Premananda Finance Secretary da Yaikom Loyangamba Amadi Publicity Secretary na MD Farasni Masidantana Committee Asigi Executive Member Kunthaga Marisu Khankre Haina MSU gi Publicity and Information Secretary Lunpao Lufeng is role amana Fondrokli Nakalam Romda MSU Kaksing District Committee gi Publicity Secretary MD Faris na Thadrok Seroli Matung ina Furup kaya na pun kundamine riba Kaksing District asigi District Hospital asi asuki matik pium zadre award puna pik thale District Hospital amada legedaba masak matum suna leitre mamang dagi leglaba ambulance amasu sinaba yadana kang thang taduna leire masida natana Hospital asida Dr. Nurse amadi staff sing matam sana thabak karakte haibagi complaint MSU da leire Main road tagi hospital tawa lambi asi asuki matik phatre anaba ma hospital da pukhat pada naba hejin bagi phibam da leire masida mari leinaba department sing na tana tasinadana una usinadana mitang ba napang ba mugum leiusi ikai phoi maramasina atuba matami manungda health department amadi higher authority na yengsin bigadabani Karigumba yengsin bidaba tarbadi MSU Kaksing District Committee amadi Prajamyam punna akanba khongjang changsilagani haina sirosina makhatari Yamna singthanigai oina North East da khwaidagi chawna heroin number 4 faba ngambagi thodok amada haukiba August ki tantra tet singani ki sumna trampan numit asida SP Thawal amadi mahaki team loinana thabak asida achowa Mateng Pangkiba Anjuman gi Thomina Thawal district ki Moijing da heroin number 4 Sumpham factory ama yamna mai pakna thugaiba ngamkiba ga loinana lupa crore chamaga marphu rom ki brown sugar kg chamaga marphu mari phagatpa ngamkiba asigi damak ningol club hairokna apenba phonuk sabaga loinana miyoiba khunaibu mangal naba sen levels sing dagi kharda oiribasu kanba ngamhoba asigi damak SP Thawal amadi mahaki timbu ikai kumnaba uchchabagi thoram ama pangthok sargani bayai kaba nisha kaya thingnaba leiriba NDPS Act 1985 Manipur Liquor Prohibition Act 1991 amadi Kotpa Act
लिसिंग अनिगा सुमना अहुम एक सिंग असिबसु एमएमएन तौबीदुना हेना पांगल कनबा एक वहेनबिनवा पालिबलेगा असिगी पुनिंग सिंसिंजरी अमदी लाइव स्टेट असिगी लॉ एनफोर्सिंग एजेंसी सिंगसु हेना पुक्सेल सेंगना थबक तौबीबा तंगाई फदे मैं गावन निसा के लमदम असिदा मपु मसक खंगना अमदी खंगदना थाजिल लक्तुना नेक नार्को केमिकल वारफेयर अमा लमदम असिदा संगसिल लगली हाइबसे अइकोय पुन्ना खंगमिनबा अइकोय खुदिमकना होनबा मतम ओइरे लोइना सेमिस्टरना हाइखिबा वाफमदा अइकोयगी येकनबा मसक खंगलोकपदा मथौ तारे हाइबसे अइकोय लाइन लफम थोकते लमदम असि मथिंग लेबा खुनाय अमा सेंगतनबा मसा मौ फबा मिपाल तांगदबा लमदम अमा सेंगतनबगी वाखलोंदा अइकोय खुदिमकना मैं गावन निशा गी मायोक्ता पुन्ना लेमिनदुना पुक्सेल सेंगना लेबा खुनायगी याइफनबा थबक तौरपा सिंगिदमक्ता अइकोय सगोनमिनसी हाइरी मोरे मसुंग बोरे गेट नंबर 1 दा 43 असम राइफल्स ने सटकिबा कायहनबा थोंग सिंगी मायोक्ता द हिल ट्राइबल काउंसिल कुकी वुमेन यूनियन एंड ह्यूमन राइट्स कुकी स्टूडेंट्स ऑर्गेनाइजेशन मोरे यूथ क्लब अमसुंग ऑल मोरे ट्रेडर्स एसोसिएशन ना लागिबा थासिगी तांग कुनगमाथोयगी अयुक पुंग मंगादगी तांग कुलुमदोय फावबा पुंग निफुनिपान की बंदरगनी हाइना लुप सिंगसिगी अपुन बसेरलम हाइरी मोरे गेट नंबर 1 दा 43 असम राइफल्स ने सटकिबा नोमगी सिनगदब पोचै फावबा लांथोक लांसिन तौबा याहंदना अमदी मोरे प्रजा सिंगी नोमगी थौ ओइना सुजरिबा थबक असिदा अथिंग पीबगी मायोक्ता बन्नसी कौबनि हाइरी लेबाक अहुमि खोंसत्ता अवांग थाकी पार्लियामेंटरी डेलीगेशन अमग लोइनना लाकिबा वाइस प्रेसिडेंट एम वेंकैया नायडूना लिथुआनियन पार्लियामेंट ngasi विजिट तौख्रे महाग मसुक महाग लोनक पसिंगु लिथुआनियन पार्लियामेंट की स्पीकर विक्टोरास प्रेंकेटिसना तराम ओकी माइके अनिमक की डेलीगेट सिंगना लेबाक अनिगी पार्लियामेंटरी सिस्टम सिंगी लैनब मरि सिंग नैनकी वाइस प्रेसिडेंट नायडूना माका फम्मानबा विक्टोरास का पुनः सन्मिनदुना पार्लियामेंट की अकोइबा अमदे गैलरी सिंगदा डिस्प्ले तौरिबा सिंग यंगमिनकी मसिगी मावइना वाइस प्रेसिडेंट नायडूना लेबाक अदुगी प्राइम मिनिस्टर एसई मिस्टर सोलियस स्केवर नियस का उनदुना वारी सानकी हाइरी अगस्त की कुनिथोयगी हौदुना नुमित निनी की फ्रांस खोंसत अमा प्राइम मिनिस्टर नरेंद्र मोदी सटकदौरी खोंसत असि प्राइम मिनिस्टर मोदी ना फ्रांस प्रेसिडेंट इमैनुअल मैक्रोन ग उनदुना लेबाक अनिगी मरत लेंगरिबा मरी फगदहनबा वारी सानगनी उनवादुदा डिफेंस न्यूक्लियर एनर्जी मैरीटाइम स्ट्रेटेजिक टाइज न सिंगबा विहिरम सिंग ओइगनी हाइरी सगोल सलगी नुंदारामदा प्राइम मिनिस्टर मोदी फ्रांस दा हेक थुंबगा प्रेसिडेंट मैक्रोन ग उनगनी मथंग नुमिता प्राइम मिनिस्टर मोदी ना फ्रेंच प्राइम मिनिस्टर इडोर्ड साल्स फिल्फेगा उनगनी मतुंगदा पेरिस दा लैबा यूनेस्को हेडक्वार्टर्स दा इंडियन कम्युनिटी गा उनगनी अमदी वांगांगनी लिसिंग समापन यांखे मसोंग लिसिंग समापन हुबुतरुक्ता एयर इंडिया फ्लाइट ता एयर क्रैश थोपदा लेखिद्रबा इंडियन विक्टिम्स सिंगी मेमोरियल अमसु प्राइम मिनिस्टर ना हाडुकनी हाइरी हजिक अरोइबदा मरोय पाव अमोन पिजरी लुपा लाख लिसिंग मरी चामरी कुमाथोय संग साबा वाइथो वाटर सप्लाई स्कीम गसी सेमिस्टर एंड बिरेना हौनु बतुंगिना संगाखरे कांग्रेस पार्टी की मिशन 2022 बूथ लेवल कंसल्टेटिव मिफम पांथोखरे लोइना वाइस प्रेसिडेंट वेंकैया नायडूना लिथुआनियन पार्लियामेंट विजिट तौखरे ngasi gidi padam sanuk saba matang se lojere myam bu kana rumjani